ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯅꯤꯡꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯁꯤꯒꯤ ꯈꯟꯅꯔꯀꯥꯟꯗ ꯗꯤꯁꯀꯁ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯐꯪꯉꯛꯄ ꯐꯣꯟꯗꯣ ꯃꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯆꯠꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯞ ꯂꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦꯕ ꯀꯅꯥꯅꯣ ꯑꯃꯈꯛ ꯈꯔ ꯍꯦꯟꯅ ꯃꯆꯤꯟ ꯀꯟꯕ ꯑꯃ ꯃꯆꯤꯟ ꯐꯖꯅ ꯐ꯭ꯂꯣ ꯆꯠꯄ ꯑꯃ ꯊꯥꯈ꯭ꯔ ꯂꯣꯏꯔꯦꯕ ꯑꯩꯁꯦ ꯃꯌꯥꯝ ꯂꯨꯞ ꯃꯌꯥꯝꯗꯨꯅ ꯊꯥꯔꯛꯑꯕꯅꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯊꯥꯔꯛꯑꯕꯅꯤ ꯑꯩꯈꯣꯏꯅ ꯊꯝꯗꯣꯏꯁꯤ ꯁꯤꯅꯤꯀꯣ ꯁꯤꯗ ꯌꯥꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯁꯤ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯇꯣꯛꯑꯁꯤꯒ ꯀꯥꯏꯅ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯑꯩꯈꯣꯏ ꯂꯩꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯁꯤꯃ ꯋꯥꯠꯄꯁꯦ ꯁꯤꯃ ꯋꯥꯠꯂꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯊꯪꯗ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯒꯁꯨ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯃꯒ ꯑꯩ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯈꯨꯟ ꯉꯥꯛꯄꯅ ꯊꯣꯛꯈꯤꯕꯁꯦ ꯀꯩꯅꯣ ꯌꯥꯏ ꯈꯨꯟ ꯉꯥꯛꯄꯅ ꯊꯣꯛꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯃꯄꯥꯟꯗꯒꯤ ꯊꯥꯖꯤꯜꯂꯛꯏꯕ ꯃꯁꯤ 1 ꯂꯥꯈꯀꯨꯝꯕ ꯊꯥꯖꯤꯜꯂꯛꯑꯃꯅꯤꯀꯣ ꯈꯔ ꯚꯣꯠꯀꯤ ꯀꯔꯦ ꯍꯟꯗꯣꯔꯀꯥꯟꯗ 60-60 ꯍꯥꯏꯕꯅꯤ ꯂꯩꯔꯤꯁꯦ 1000 ꯂꯩꯔꯤꯁꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯔꯛꯇꯕ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯤ ꯉꯥꯛꯂꯛꯇꯕ ꯑꯩꯈꯣꯏꯒꯤ प्रजा ꯉꯥꯛꯂꯛꯇꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯦ ꯂꯣꯏ ꯆꯜꯂꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯦ ꯉꯥꯛꯂꯛꯇꯕꯁꯦ ꯁꯤ ꯉꯥꯛꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯤꯕꯗ ꯑꯩꯒꯤ ꯈꯨꯟ ꯃꯤꯅ ꯃꯨꯟꯈꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯅ ꯃꯨꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄꯅꯦꯕ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯂꯛꯄꯅꯦꯕ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯁꯤ ꯂꯩꯕꯥꯛ ꯉꯥꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯩꯁꯤꯗ NIA ꯄꯥꯟꯅꯕ ꯍꯣꯠꯅꯔꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯃꯗ꯭ꯔꯥꯖ ꯑꯃ ꯐꯥꯏꯌꯦ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯀꯤ ꯀꯩꯅꯣꯅꯤ ꯀꯩ ꯍꯥꯏꯔꯤꯅꯤ ꯃꯗ꯭ꯔꯥꯖ ꯏꯝꯐꯥꯜꯗꯨ ꯂꯤꯗꯔꯁꯤꯡꯗꯨꯗꯤ ꯏꯝꯐꯥꯜꯗ ꯂꯣꯏ ꯂꯩꯌꯦꯕ ꯀꯅꯥꯝ ꯆꯦꯟꯗꯦꯕ ꯁꯦꯁꯣ ꯃꯌꯥꯝ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯑꯥꯗ ꯇꯧꯔꯒ ꯀꯩꯅꯣꯗ ꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯅꯤ ꯆꯦꯟꯕꯗꯨ ꯐꯥꯔꯨꯔꯒꯦ ꯑꯗꯨꯒꯨꯝꯕ NIAꯅ ꯐꯥꯏ ꯈꯣꯠꯂꯦꯅ ꯑꯃ ꯂꯩꯈ꯭ರೆ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯍꯤ ꯑꯃꯅꯤ ꯊꯕꯛ ꯁꯨꯗꯅ ꯂꯥꯛꯑꯕꯅꯤꯅ ꯈꯨꯠꯂꯥꯏꯁꯨ ꯃꯈꯣꯏꯅ ꯊꯤꯡꯒꯠꯂꯣꯅ ꯈꯨꯠꯂꯥꯏꯁꯨ ꯂꯣꯏ ꯊꯤꯡꯒꯠꯈ꯭ꯔꯦ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗ꯭ꯔꯦ ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯁꯨꯕ ꯉꯁꯤꯃꯛꯇꯁꯨ ꯂꯧ ꯎꯕ ꯆꯠꯄ ꯀꯥꯟꯗ ꯇ꯭ꯔꯣꯜ ꯂꯥꯎꯕꯤꯗ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏꯅ ꯇꯥꯟꯊꯔꯛꯏꯁꯤꯅꯦꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯝꯇ ꯄꯥꯟꯗꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯁꯤ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕꯤꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯉꯥꯛꯀꯗꯕ ꯂꯩꯕꯥꯛꯇꯨ ꯃꯈꯣꯏꯅ ꯉꯥꯛꯇꯗꯅ ꯑꯩꯈꯣꯏꯅ ꯉꯥꯛꯈꯤꯕꯅꯦꯕ ꯃꯈꯣꯏꯅ ꯉꯥꯛꯈꯤꯕꯅꯦꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯁꯩꯁꯤꯗ ꯂꯥꯟꯅ ꯂꯝꯖꯤꯡꯉꯀꯥꯟꯗ ꯃꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯀꯥꯟꯗ ꯃꯈꯣꯏ NIAꯅ ꯈꯪꯗ꯭ꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤꯃ ꯇꯧꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯒꯕꯔꯅꯔꯁꯤꯗ ꯍꯥꯏꯍꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯈꯪꯉꯝꯕꯗꯤ ꯌꯥꯏ ꯈꯪꯕ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯄꯤꯠ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ 1960ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁꯅꯤ ꯃꯈꯣꯏꯗ ꯄꯤꯔꯒ ꯊꯅꯝꯃꯤꯁꯦ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ SDOꯅ ꯏꯕ ꯎꯔꯈꯨꯜꯗ ꯈꯔ ꯂꯩꯖꯒꯦ ꯑꯗꯨꯗ ꯈꯔ ꯂꯩꯖꯒꯦ ꯀꯥꯏꯅ ꯁꯩꯗꯥꯡꯉꯒ ꯂꯩꯖꯒꯦꯅ ꯏꯕ ꯆꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯦꯕ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯏꯕ ꯗꯤ ꯑꯥꯔ ꯑꯣꯜ ꯃꯌꯦꯛꯇꯗꯤ ꯃꯈꯣꯏ ꯔꯤꯐ꯭ꯌꯨꯖꯤꯅꯦꯕ ꯍꯥꯏꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯃꯗꯤ ꯁꯩꯁꯤꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯍꯧꯖꯤक UPFꯀꯤ ꯂꯤꯗꯔ KNOꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤ ꯂꯩꯔꯤꯕ ꯄꯥꯛ ꯆꯥꯎꯕꯁꯤꯒꯤ 71-2%ꯁꯤ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟ ꯁꯦꯝꯅꯤ ꯀꯨꯀꯤ ꯖꯧ ꯂꯦꯟ ꯄꯤꯌꯨ ꯀꯥꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯁꯦ ꯁꯩꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯣꯒꯤ ꯌꯦꯡꯕ ꯉꯝꯃꯤꯕ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯂꯣꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯄꯥꯟꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯖꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯔꯥꯖꯅꯥꯊꯖꯤ ꯂꯣꯏ ꯍꯥꯏꯒꯦꯕ ꯃꯈꯣꯏꯅ ꯀꯥꯁꯃꯤꯔ ꯏꯟꯗꯤꯌꯥ ꯅꯨꯡꯁꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯁꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯅꯨꯡꯁꯤꯌꯦꯕ ꯀꯩꯁꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯀꯥꯞꯄꯗꯨꯅ ꯇꯦꯔꯣꯔꯤꯁꯀꯤ ꯅꯣꯡꯃꯩꯅꯤ ꯍꯥꯏꯕ ꯁꯩꯗ ꯆꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯥꯞꯄꯤꯕ ꯃꯩꯇꯩꯗ ꯑꯣꯟꯁꯤꯟꯖꯗꯅ ꯍꯥꯠꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯇꯦꯔꯣꯔꯤꯁꯅ ꯉꯁꯤꯐꯥꯎꯗ ꯂꯥꯎꯊꯣꯛꯎ ꯌꯥꯗꯦꯕ ꯀꯔꯤ ꯈꯦꯠꯅꯒꯦꯕ ꯇꯦꯔꯣꯔꯤꯁꯀꯤ ꯅꯣꯡꯃꯩꯁꯤꯅ ꯇꯣꯉꯥꯟꯕ ꯅꯣꯡꯃꯩ ꯑꯣꯏꯕ꯭ꯔꯕ तोंगानबा मरु ओइब्राबा तोंगानबा मी ओइब्राबा सिजु मणिपुरदा लैरिबा हजिक तौरबिसिंजे मसी टेररिस्टने लाउथोकांदा आर्मी के तौफम थोपा मखोइगी तौफम थोपुदा तौरकांदा मसी इराइलाइना नमदबा याबसे ngasi बाउदा नमददि हेबा नमददना कके ककल लैबा ngasi खुलाय अमता मोइ लौखले तादेबा सुदगी लौखले तादे मखोइगे तोंगान तोंगान पाइबा मास पास सतपदा पाइरिबा अदुगिरि पाउलिदेदा पाइरिबा फुटबॉल सानबदा पाइरिबा खुलाइसिंदो अमता फाइतादे उतु वातु खरा अदुगी 25 खरा फाबदुनदि यारोयबा अदुगा तंपाक्तदि ngasi khula kanogi mingda lalaubugi ming hailamjin namjin lakanda ngasi khungarpa mayam फारियबा नुंतिगी फायबा
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯈꯨꯟꯒꯥꯛꯄꯁꯤꯡꯅ ꯈꯔ ꯂꯣꯠꯇꯅꯒ ꯊꯝꯕ ꯈꯨꯠꯂꯥꯏ ꯈꯔꯁꯤ ꯂꯣꯏ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤ ꯄꯨꯂꯞ ꯊꯥꯗꯔꯀꯥꯟꯗ ꯃꯈꯣꯏꯅ ꯑꯐꯕ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯒꯤ ꯆꯩꯅꯥꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗ꯭ꯔꯣꯟ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯇꯨꯝꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯟꯕꯁꯦ ꯃꯁꯤ ꯆꯦꯟꯕꯤꯅꯨ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯔꯤꯁꯦ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟ ꯑꯃ ꯂꯥꯛꯄꯤꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯒꯗꯕꯁꯦ ꯁꯤꯁꯤꯗ ꯂꯤꯗꯔꯁꯦ ꯃꯁꯤ ꯑꯩꯅ ꯑꯗꯨ ꯄꯥꯏꯒꯦ ꯅꯪꯅ ꯑꯗꯨ ꯄꯥꯏꯌꯨ ꯅꯠꯇꯕ ꯅꯪ ꯃꯥꯗꯒꯤ ꯑꯣꯔꯗꯔ ꯈꯛꯇꯪ ꯉꯥꯏꯕ ꯅꯠꯇꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯟꯕ ꯌꯥꯅꯅꯕꯒꯤ ꯑꯣꯔꯗꯔ ꯆꯤꯡ ꯇꯝ ꯈꯥꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯔꯗꯔ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯁꯨꯗ ꯌꯥꯎꯔꯤꯕ UPFꯀꯤ ꯂꯤꯗꯔ KNOꯒꯤ ꯂꯤꯗꯔꯁꯤꯡꯁꯤ ꯗꯦ ꯑꯥꯔ ꯑꯣꯜ ꯐꯣꯔꯦꯅꯔ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯐꯥꯔꯀꯥꯟꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯤꯡꯁꯤ ꯀꯔꯝꯕ ꯄꯅꯤꯁ ꯇꯧꯕ ꯌꯥꯒꯦ ꯀꯥꯏꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯛꯑꯒꯗꯤ ꯈꯔ ꯍꯟꯊꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯝ ꯀꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕꯅ ꯁꯨꯝ ꯌꯥꯕ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯤꯁꯤꯅꯤ ꯑꯗꯨꯝ ꯌꯥꯔꯤꯑꯕ ꯋꯥꯔꯤ ꯁꯥꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨ ꯑꯩꯈꯣꯏꯅ ꯌꯩꯊꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯃꯗꯨ ꯃꯈꯣꯏꯅ ꯌꯩꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯦꯕ ꯀꯨꯀꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯣꯏꯒ ꯀꯥꯏꯅ ꯑꯗꯨꯅ ꯃꯣꯏꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯁꯪ ꯀꯁꯥꯔꯐꯥꯎꯗ ꯃꯣꯏ ꯀꯩꯅꯣ ꯄꯥꯜꯂꯣꯅ ꯑꯩꯈꯣꯏꯒꯤ FIR ꯄꯥꯜꯂꯣꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦ ꯊꯥꯔꯤꯅꯤ ꯈꯔ ꯉꯥꯡꯉꯨꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯁꯦ ꯃꯣꯏꯁꯤ ꯂꯣꯒꯁꯦ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯖꯪꯒꯜꯒꯤ ꯂꯣꯁꯨ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕꯗꯨꯅꯒ ꯇꯧꯕ ꯃꯥꯟꯕꯁꯦ ꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯕ ꯑꯩꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯑꯀꯣꯟꯕꯗ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯦ ꯀꯟꯕ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯀꯅꯥꯒꯨꯝꯕꯅ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯨꯗꯤꯡꯃꯛꯅ ꯈꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯟꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯀꯟꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯂꯥꯛꯆꯒꯦ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯑꯣꯖꯥ ꯃꯅꯤꯌꯥꯔ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯅ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯏ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯨ ꯑꯗꯨꯃꯛ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯐꯪꯗꯕ ꯅꯠꯇꯦ ꯐꯪꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ ꯑꯃꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯕ ꯆꯠꯄ ꯃꯁꯤꯗ ꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯣꯝꯊꯣꯛꯄꯁꯤ ꯂꯩꯔꯤ ꯑꯗꯨꯃꯛꯄꯨ ꯑꯣꯖꯥ ꯃꯅꯤꯌꯥꯔꯁꯨ ꯑꯩꯈꯣꯏꯒꯤ matam amada folks ke chauba thogdang laurami oja mania masida oja mania da ina lakchani wa famdi khigi any manipur da unwanted incident ama thokpa matam da civil society organization oigera adudagi khigi women folk oigera sida akhigi strategy se lobham leitaba-gi mami ama chauna leibana maram oibana radi khangde khigi kainosi haidi only khigi blockade tawba aduga general strike tawba se natadi lambi ama irei leitabagi mami ama khangsu ui masimangna effective oidana khoina pamliba da bi sisu hangbra habati ngasimak hokoi hosboksu masigi positive oiba impact di khoi oja manihar ngasi phago khoi uba phangde sigi matang dadi oja manihar gi mot che kari thambini kamai tawi ongtang thamni oja yai katang thamjege ha madai thamjeni si khoi gi option si khoi gi complaint tawam si karimta laitaba lairaga su maju thabak oina onthopa ngamdabani na chama da banduna agitation natra khoi gi blockade harje sina khwaidagi na manipur gi effective oiba haitare aduna si khaktane chi nariji sinna tawrakanda kasagi koina taliba demand pirakani kholakani haibagi wanati sidi moina tawriba thabak thorum du yaningdre haibagi makoida prajamyam da duga khoigi tongan tongan ba geno jingji da koina message ama pibne na ai thamjage si matang sima aduna si banji tawrakanda da phangni phangwa haibadu madi keno tawde andu ngasi bauta ban tawraga khoi si kuina tawrakanda jaba gumba ke dobo natana andu gi police haja laga anda ko gi pestun se ga ba ke dobo siden portage phamok da IPL gi da ke da PIL gi da tawri bane ba aduna sina kajik tang khak effect oi ba haibu ngarang da gi tarok pasina kaithen today le koi keno tawre sorong mi chatre koi khara padi ma gi na ye gi khara chat pasina tana adu gi keno si kom to kane na kom to AC book to keno to de ando ai amuka jo hanjara bada keno to koi na tawri ba agitation si sina ta option de lairaga ju option lai bai ju latana ngarang toriba unaruriba nahandagi mana security advisor unarba governor unarba CS unana pajka chelurije sisu ekan of keno neba adu nganga iba khojene masidi khwaidagi hena nuaitreba adu agitation koi gi banse tawba taragadi masi khara india gi mafam khara dana taragju worldwide ti khara khangadra ugadra moina tawriba thabak manipur gi manungda manipuri gari chape yare manipur thaba yaroi haiba keno si
mayam khang bagi sang di sina mu hendori ne ba sina maram ka da ban tori sine aduna masisu another option ne nai thamjage de amana aina thamjaningi si akoi ji proceeding ama kai ji khajitang di watle akoi gi public su wali aduga manipur da lairiba pangiba government jingju wali aduga hujil lairiba governance ju moi proceeding ama watle ba jikse akoi gi parliamentary proceeding ana makhak laiba parliament chanariba aduga state tar yang aka ne assembly gi aduga mar proceeding ama laigada bane ba sida ani thongna khoi khaidu parliament gi sida amana kari hana khaidu kebu civil authority haiba maga adugi ngasai gi implementation togada implement togada adugu nabo authority amaga ani ne ba lairi se khoi gi maru oiri si ngasai gi ahan ba civil authority je who is the civil authority na koina yeng ba taraga di civil authority sidi mayamna vote kara kanda mayam gi representative ora kanda magi state to gi natraga magi kendra haigadra state gi ora kanda semak form of government koi gi parliament pai ba koi gi laga oi ba union government je sina civil authority ne ba sigi magi makha da loin bak chalai gadam ne ba army khangde ama khangde sida lairi sidi loin ba implement tawada bisi tunga ton ba is lairi ba ips lairi ba magi department मैम सी मसी इम्प्लीमेंट तौगदबनेबा तौबदु ऑर्डर सिदी इंस्ट्रक्शन सिदी असागी सिविल अथॉरिटी सिंग पीगदबनेबा अदुना सिविल अथॉरिटी सिंग पीबदगिनेबा नहान हुईगी कनो तौरइसे बस त मणिपुर थाबा यारोय हैना तौरइसे सिगी कनोनेबा अदुबु सी लौबा कांदा सुजलताना चलुबा कांदा हाइरिसे मोय अखोय अहामददि ज्ञान तादे अखोय आर्मी दे पक्सौद सौनिंगामेबा अखोगी फोर कनोसिदा महारी मेनसिदा कई मोय तौरिसु मोय तौनिंग तनु चिंगदुसु असावराय पना दु तौइ अदुसु तौइ अदादुसु तौइ अदुम साउनिंगी साउनिंगबा लैरिंगाय मारकसिदा ngarang mana kenu नरबकान अखोगी सुजलताना kenu नरबकान दा अखोगी सिक्युरिटी एडवाइजर नरब गवर्नर उरकान द लोय हाइदोर इसिदी सिजु मोयगी अरुण अथुपसि हाइदोर ए हाइबनेबा ngasai boy decision ama lauri se si keno na hari si security advisor na hari si not only ai khatana lobuna team si di kai government na lobuna se who is the government hajik manipur da laibak chalai ri si di adagi tharakpa koi governor si ne adagi chief secretary si ne dgp ne si gi makha da laiba koi makha si da kharka lairi ba adagi home gi kari gi private commissioner mayam si ne moi tauri sing se aduda moina loba decision ne ba du moina order army si da pi ba ne ba aduna ne ba thali se सिगी ऑर्डर से लौब कांदा आइना थमजनिंग से साइस दम खतम पुछनांग से कोई किसु ट्रांसपोर्ट की डायरेक्टर ले आईएस ने ओइबल यस चाउगिरा पिकेरा मा नुपा ओइगेरा नुपी ओइगेरा मा ट्रांसपोर्ट डायरेक्टर से आईएस ऑफिसर ने बा अदुदा सिगुम प्रॉब्लम से लेने हाइबा तारगति माउदा व्हाट काइंड ऑफ कंसलर के सेनिदा माउदा ताने बिरंबरा नैना बिरंबरा इमरजेंसी मीटिंग कौदमा याहोलमब्रा डिसीजन याहोलमब्रा बा सी तौदि हाइबा सी तौबिरंगदबने दा अदु ओइबा तारगति आदा लाइबा मयांगना मणिपुर लेंगा कने ना लाइबा मणिपुर की हिस्ट्री खंगदबा मणिपुर की हौरफम खंगदबा मणिपुर की सिचुएशन खंगदबा सिंगजिना मणिपुर सिंगा कने ना लागदि खाबै खरै साबसिदि मसाना तायबा अदुगि सुमथक त मखोय प्रोसेसिंग लालिएबा मोयना तौबा कांदा गवर्नर ने दपैना लेबाक सिबु कश्मीर थुगाइरुरिबा अदुगुरबा तोंगान तोंगानबा कांबु सिंगसि ina la kan da laibak pala kan ba koina parliamentary ki koi ki proceeding ji khang gi maram ji kari gi no sinida si khangbam tu eba si khangadam ni moi khangna da ka leba adu ki yam nungai ri se mu si loine ba ki tor kan da inquiry committee mayam gi si world viral ore ni ko jikse viral orakpani manipur gi manung da manipur gi gari manipur thar kan da chat pa yadi ha ba posidi not only india na ta na india gi mapan da bukta si viral oidana tongan ba kanu mayam tharak tana message mayam tharak tana hujik si akoi gi nungai ta ba phongthok pa akoi gi kanu tawdana mayam gar inda chai ba khotpa mayam la ye ba si सिना मरम ओरकान सी कुप यानाम नाइबा मखोइना जे इनक्वायरी कमिटी अमा थोइ गाइना कमिटी अमा मी अनेना साब सेमिजे सी मोइना सेमबा यादेबा आइगी इसादा आइगी इनक्वायरी तोबा कांदा आइगी इसादा करेक्टर सर्टिफिकेट पीबा कांदा आइना इनिंगबा इबा याने बा पिनिंगबा पीबा याने बा आइगी इसा फतबदु फै हा याने बा आइगी इसा हुरानबदु हुरानदि हा याने बा सिगुम्बा अखोइगी यामना अपंगसिबै थबकसे तौरैदबनि अदुना अखोइगी इनक्वायरी कमिटी सेम तारगदि इनक्वायरी कमीशन अमा लै कमीशन जिगी आर्टिकल 352 दुगी मतुंग इना कमीशन सि सेमगदबनेबा सिसु मी अनि ना कमीशन कमिटी कमाने सेमिनो सिनिदा मी नि सुगेम सेमो एबा सुम्बा कनु त्रुंबा कांदा मी वन मैन ओइगे ओइरे नत्रगना थ्री मैन कमिटी सेमगदबनेबा हयेंग ताइ तारा कांदा लेपना दोरिनेबा अदुना द सिगुम्बा मणिपुर लेरिबा प्रजासिंग जे केमता खंगो उरोय हाइबगी खोमम द लापसे सिनी ख्वाइदगी ओइना जि हाना
Mamangi, Kogi, 2023 that Tokibudi, when a land Kapaduki, a Kuju Sirsi Sangas and Kamana and Aduki sentiment, Amaneva, Hadaki Matangida, Manipurgi, Manungida. In the Alangana, Lautokarba, Manipurgi, Mapam Kudimakta, pre movements, Alani, Toriba, Education Matak, Iran, Hilush, Nabakita Makta, Kuki, Kulai Pipers and Kulai Samitoro, Manipurgi, Tampaki, Kulai Pipers and Kulai, with the deposit Torona, Taunaka Matung, Shipa, Chingi, Adukula Kuki Kamus, Jangashipa, Summit Karita Urageba, a quickie pre movement the Karimochi support of Urageba, Shiki against the labor singer Shibota, Balana, Chip Secretary in another DGP in a term of what kind of Laurageba. She did Macoin processing the Torokan, the Mashi, Macoin at the Tagalakanda, Duki, order to Torokan, the Makoi, she did Togdor Messinary, Mayam, Sidiki, Togudori Bankasagi, Canoing the order Torokan, Tonga, she, Malana, Lobangam Drina Carigino. Chief Secretary Namasi, other important people come to Carigino, DCP, the Secret Subsabri, put people come to Cariginova. Nasi, Tampaki, the Kolaji, Numit Kudingi Pai, Naro, Numit Kudingi Pai. Sing the pie of the Tadema Tadi, the pre movement of Voodoo, Tarik Nipanda Padana Pisaleva, Tarik Nipanda, when did Tarogasalure, Makoy Mokogi, or Darduki Matu in a Japanese, we harrow in a Japanese, we cannot was Japan Teva. Atu the Chalupu to the Makonas Haisida, Sakano, Shadi Salo side, Padana Gantana, the Impan Whisky, Tungan, but department, the police department, Kariki, Army, Bukta, Makoy Scott Tony no saloon hide evening. She give video recording labor. I quit a Sarah Pengimini, I guess, Kanabudi. I quit a Scott only looking elected. Second of Nihai. Somlak and the Susakanos had this always I, Madila, the Bashing the Lunimak and Santa Quisiata, Chandakanda, Chalamda to the Sapiaro anymore. Pre movement of Mapanda, Quitaki, I was you, Karamba, quick democratic, right lady Gava. She's a Langi Deva Macoina. She's a Lala Magadi, Matu Ngao, so and over. Madunatana, the Sapagi, the MSC Garilla Pagi, the cookie game and the current Gari to Garaganda, says the Sirogi, the night of the Togitar Nipan, the Gari to Twigi, Adu to Ibn Maramoragan, the quick Tone. Kariki the Matamoki, other aeroplane carry city, jet plane carry city, me city, Kashmir. Aduna, Paralangana Satari, but Tabache, Masima, Sugaya, the Bakanoni, Aduna, Hosek, Aina appeal to Ningi, heck. Tobagan Haritarikungi, Nomisita, Quigi, Summit Patraba, and Quigi Norris Iski inside Riba Badrolok, MP Duna, Quigi, Yamnanuita Basadana, a Pong to E, Mana Pong Yamna Kanoto is high Simana, Hibasik and Wani Manipurgi, Ladybut can wish that Quay Yam integrity Matang that Quay Kumbam Siena Lake and Hantoika kind. Hi go. Yes, Aduki Manipurgi. BJP unit ki hajik secretary oreba P Permanandana hai koi masi lem na tharoi akoi akan ba mieng jangni ka kain hai ba adu eba tar ka hajik PL tharo dan PL thagdam ne ba governor na tori basi lale khang ba ne ba mi ani ki committee semi ne ba adu ke matak ta mokhina hural kan da nungthang da telephone khang de amani khang de adu ko mati sisel ma lawr kan da khudak ta chapa gari du ta manipur thaba yaro ni thingu na thingali jibu sidabu moina karamba mogi kari action lawri ge ba something do खरदी तो है बने बजे कोई ना पामी जे हौजे मखोई करी तो बताई पीआर थाबनी खंदे अमन खंदे हजे प्रोसीडिंग नि कोई हर जे प्रोसीडिंग लेतरा कति कोई थबक छेक्ते लोइ चले बचो ता कोई ना खंगदा बसे अदुन कोर्ट कुमदगी हायर कोर्ट कुमदगी सुप्रीम कोर्ट की नत्र जो हाई कोर्ट कंसर्न हाई कोर्ट की लौर कांदा ऑर्डर तो की मतुंग ने कोई इंक्वायरी तो हनगदा बने बा अदु मी सिंग फाउ पुल्लो से तो तौदम ने बा अदुन तरका दे कोई लाउ बसिना दे कोई लाउ बसि लाउ पुल्लो रकांदा तो खिए बा अदुन नि कोई साइ ओके पार्लियामेंटरी प्रोसीडिंग ना इन पजगी बदो अदुन लाइरिबा बीजेपी की सगी भद्रलोक नॉर्थ ईस्ट की इंचार्ज पुबीरेबा समित पत्र दु दरकार लैकांद हेग लाई लाकांद सुचानपुदा हाना चली सुचानपुर की सेसु उनै उनरकांद सोना कांद सेसु हमतो उनते एमएलए मैम से मागी छात्र दा कोई की चेक तौदन अमम कौशन लगा काद उनरगा हेग हनगीबा गाक्तो इन तवेबा अदुना मन हजिक लैरिबा मणिपुर की इंटीग्रिटी की मतंग सिदा कोई खोंबम चेन लेपकनी कोई खोंबम होंगोई का हायबा सी होंबगी मना हाइबगी महुता कना कना ना ऑर्डर पीबनो करमाना तौबनो हाइदना कसागी तरुमीबा ऑर्डर पीरमीबा मी सिंगदा मा एक्शन लकोपदी याद रहबा सी एक्शन लकोपियोबा अदुगी प्रेसिडेंट कोई की सेक्रेटरी कनु की सेक्रेटरी हाइबा तारे बीजेपी की स्टेट की सेक्रेटरी या कनु माना हाइजना कोई अमुक कोई कनु तौने हाबनी कोई मिकुप नाम सिंगदा कोई फजन येंगजनने हारि येंगजन बता का से केदोरिगे बनहान प्रेस मीट मामांग द थो प्रेस मामांग द थो कान खरा हाइबदुनदी काना रोएबा प्रजा म्याम जी खंगेबा
खंगे दे मोय हाजिल मचिन थीम ने दुम तुमि लेखरे जे खंगे बा जे तुमि लेखरे के दोरी गे बा खतंग तौरो हाइबनि दा राजनीति तौबो तारगदि असिमा सिनिको कोना जिक दरकार लेरिसे कोना अदुन थाजब सोंगम दे मणिपुर दा हुजिक छोइरिसे कमाइ सोइगे बु मणिपुर सि लेंगाक नबगी दमकता मणिपुर सि शासन तौनबगी दमकता मणिपुर की हिस्ट्री खंगनबा मणिपुर की बैकग्राउंड खंगनबा अदुगुलबा मा तोगान तोगान बा मफम दगे थाजल अकान दा कोइ बु नैबो ओट पाइबसे मसिनेबा कोइना ख्वाइदगी हेना कनो तौरिसे नुवाइत्रिसे अदुन ख्वाइदगी ngakpa manipur da thabak ani khak tawri ba ahamada manipur manungda manipur thaba yaba thaba gari chatpi yaroi habasi maka manipur gi adu ko assembly sida adu ko absolute majority lai lai na khoi ki popular government semda base masi ani sine ba se prithvi da jana da ba thabak ne ba biren han honorable khoi ki ex chief minister haiba tare मा लौथोक तारते नोंगा लपतम सेम याद्राबा सि सेमम थोकने बा नोंगा लकान दा तांग तरा माथ्रे ट्राइ थोदे असेंबली ने बा फमदुरि दो असेंबली से ख्वाइदि गिल रुबा कनो ने बा सही की बजट लौदुरि ने बा अदु मोय अहिंग दनि खंते अमनि खंते मखोइना अपा मा मखोइनि खुसाबी अम लौगदब ने बा अदुबो हौजिकि अखोइ popular government semadi darkar lai semo haini tawdabu hajik machik saba karma mina chief minister ohangada ke kai se masidi praja gi apamba praja gi voice se masi koi lawba mathau tare ba maramdi starring khak pairaga starring mina sum chum bibadi starring dam pairaga mina remote sanabadi yaroi ba jikti mamang da haugi ba government sing remote sanabadi ne bang se manipur na wariba sipai sing na all ba mayam tawriba sing se aduna ngasi lairiba manipur gi irang ji loisan gane na laiba akoi gi balaji अखोई की चीफ सेक्रेटरी पीके सिंह तोंगान तोंगान बा लाइबे सिंह से मसी कनो तौवी मसी खसितंग मणिपुर की सिचुएशन से मखोई कुकी जिंगी मिचंग चंगलप तौबदुना चंगलप नते मसी चंगदुना प्रजा मयाम ने उरिसे ओहनबिगनो सिगुम तौ नति सादा बथबक जे तौहनबिगनो अखोई जु ह्यूमन बीइंग ने अखोई जु इंडिया ने हेबे से मखोई खंगदा बनेबा अदुना गसी जु ए कनो मरी दि लेना तम पुसन जगेबा गसी त्रोंग लाउबिदा हाई कैनेल से द लौ सुबा कांदा सेंट्रल फोर्स सिंग द तानखले इने कुकी ना नहान मैथै की लौ उबुदुदि मखोई येंगंग लैने कुकी ना मैथै की लौफम द ट्रैक्टर थौबुदुदि येंगंग लेंगसि त्रोंग लाउबिदा हाई कैनेल की मथक्तुदा ngasi मैथै अदुगी लौपु सिंजिना चला कान लौ बुकान सेंट्रल सिक्युरिटी सिंजिना तानखला इने बा सि ओइबा तारदि करम फिबम द लैरिगे सिनिदा अखोइ तुमना हालगे हाइबगी वाखलोन मा इंडिया द लैरबरा आइबिजिनी सिनि लैरिसे अदुना यामना कनो तवे अदुना हजिक दरकार लैसे पॉपुलर गवर्नमेंट लमा लैबदि मथौ ताइ कोइ दरकार लै मसि पॉपुलर गवर्नमेंट सेंबियो हाइबा दरकार लै तौबदबु मसि की माकोक चिंगदोरिबि स्टारिंग पाइदोरिसे मसि रिमोट ना यादबा अदुगुमबा मिसामदि ओहेनबा मथौ तायबा अदुना ngasai lusalaiba jik tanja sida makoi suspend oina laibani MLA oina government ki kanto wani MLA di just oiri ba moi je MLA oiba targadi hojik si makoi vote ki mileage ba lobo ya ba moina hairagadi tonga tonga ba kendra jingsida modi lakpa ki di election campaign da di kendra ki mi jingji puthok na dana adu di ke dana paisa pi dana puthok kan da adu gurba meeting chaw chaw na chenba ngami koi ki khumala pa keno da khumala pa da pubo ngami polo ground da pubo ngami tonga ba adi langjing da pubo ngami modi lakha do re na हजिक केंद्र की MLA सिंह जेन होइदो ओबा माइ मागी मी सिंह जे पैसा पिरस पिथो ओबा अदुगा सिगुम थबक सिदि यारो कोइ मणिपुर कंदबा यारदे इंडिया लांगाना तौरिबा मणिपुर दा सिगुम कोइ की गवर्नर थाजल आगांदा एडमिनिस्ट्रेशन तौरिसे मणिपुर से कांगखों चारे मणिपुर से मुटका तोरे आइगी प्रजा सिंह जेना यादरे हाइदबी की खोलाव जन थोबा काना मकोइ बोत सुकानानि लैबाक सुकाना नेबा अदुगी स्टेज जु तौबा अदु ngaraang nahandagi dikhar MLA khara su koiba hogreba siroida ngasi ju salam ngadra kalinga sigi di pauta de sigi keno sida di sungba natai sada ba ekoi bu tuhar pira kan ekoi bu namthara kan di tumena lera kan da mai magi kanaram dai de hena akoi gi opportunity tho kan da sung microphone da tobudun di yaroi hojik di luruba tanzani manipur mai hore mai kanji haiba taraga di akoi punna MLA khangde ama khangde representative khangde akoi punna punsala kan da akoi na mai kan da taraga di akoi gi chaiba mai se muthanna ba India se laiti haiba sima akoi punna khangmina jaiba pham mai first round ke thamsiki thank you yeah sai mamang ta su thamgre hajik lairiba laiba koi governor gi laingak sidi maroina sida lai se koina satorom basi manipur gi lairiba koina pire let to government sina manipur gi irang ji loisan bangamdre adagi mogi singi gamuna di maitai sem na moina tawning tawre na sigi badana pibse na maram orkan da loisan da bani na lawra ga su loisan bangam da bana maram orkan da ma si
ꯐꯝꯍꯜꯂꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯄꯤꯌꯥꯔꯁꯤ ꯂꯥꯛꯏꯅꯦꯕ ꯄꯤꯌꯥꯔ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯁꯦ ꯚꯥꯂꯥꯁꯤ ꯃꯥꯒꯤ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯀꯥꯁꯃꯤꯔꯗ ꯀꯩꯗ ꯌꯥꯝ ꯊꯧꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯣꯝꯒꯤ ꯀꯔꯤꯒꯤ ꯌꯥꯝꯅ ꯄꯥꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯥꯁꯤ ꯌꯥꯝꯅ ꯍꯩ ꯁꯤꯡꯒꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯔꯝꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯍꯔꯥꯎꯅꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯨꯊꯠꯂꯒꯁꯨ ꯃꯇꯝꯗꯨꯗ ꯁꯁꯄꯦꯟ ꯇꯧ ꯊꯝꯃꯒꯁꯨ ꯃꯥ ꯂꯥꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯆꯨꯝ ꯑꯔꯥꯡ ꯈꯔꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯈꯪꯉꯕꯅꯦ ꯑꯗꯨꯗꯤ ꯃꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯏꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯁꯤꯜꯂꯅꯤꯅ ꯃꯌꯥꯝꯒꯤ ꯊꯥꯖꯔꯝꯕꯗꯣ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯇꯧꯕ ꯏꯟꯖꯣꯏꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯧ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯕꯗ ꯃꯥꯜꯂꯝꯃꯤ ꯅꯣꯡ ꯅꯤꯅꯤ ꯄꯤꯌꯥꯔꯒ ꯂꯥꯎꯊꯣꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯍꯝ ꯄꯥꯏꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕꯗ ꯗꯤꯄꯣꯖꯤꯠ ꯇꯧ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯝꯗ ꯂꯩꯕꯁꯤꯡꯁꯨ ꯗꯤꯄꯣꯖꯤꯠ ꯇꯧ ꯀꯥꯏꯅ ꯇꯝꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯗꯨ ꯄꯤꯁꯐꯨꯜ ꯂꯩꯔꯗꯤ ꯃꯅꯤꯄꯨꯔꯕꯨ ꯀꯥꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯅꯦꯅ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯗꯤꯄꯣꯖꯤꯠ ꯇꯧꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯆꯤꯡꯗꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧ ꯍꯥꯏꯕ ꯃꯈꯣꯏ ꯑꯣꯔꯗꯔꯗꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯏꯟꯗ꯭ꯔꯤꯑꯕ ꯁꯤ ꯏꯟꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯃꯈꯣꯏꯁꯦ ꯐꯥꯕ ꯄꯨꯟꯕꯒꯤ ꯀꯔꯝꯕ ꯃꯇꯥꯡ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯊꯥ 3 ꯈꯔ ꯍꯦꯜꯂꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯤꯑꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯁꯨ ꯇꯧꯔꯣꯏꯗꯕ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅꯁꯨ ꯊꯤꯅ ꯑꯗꯨꯝ ꯆꯩꯕ ꯌꯥꯕ ꯊꯤꯅ ꯑꯗꯨꯝ ꯂꯥꯎꯕ ꯌꯥꯕ ꯈꯨꯗꯛꯇ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯤ ꯁꯦꯟꯇꯔꯗ ꯂꯥꯛꯏꯕ ꯐꯣꯔꯁꯦꯁꯤꯡꯁꯤꯅꯁꯨ ꯄꯪꯐꯨꯗ ꯐꯨꯔꯣꯏꯗꯕ ꯑꯩꯈꯣꯏ ꯈꯔ ꯃꯩꯇꯩ ꯄꯨꯂꯤꯁꯀ ꯈꯔ ꯐꯨꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟꯁꯦ ꯊꯝꯃꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯥꯎꯁꯤꯃ ꯇꯧ ꯍꯥꯏꯕꯗꯨꯗ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝ ꯃꯁ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟ ꯂꯥꯛꯄꯁꯤꯗ ꯑꯩ ꯉꯁꯥꯏ ꯊꯝꯈꯤꯕꯗꯨꯅꯤꯀꯣ ꯔꯤꯃꯣꯠꯅ ꯆꯠꯄ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯔꯤꯕ ꯗ꯭राꯏꯚꯔ ꯑꯣꯏꯕꯗꯤ ꯄꯥꯏꯂꯣꯠ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯑꯩ ꯃꯥꯅꯒꯤ ꯁ꯭ꯇꯥꯔꯤꯡ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯔꯤꯃꯣꯠꯁꯤ ꯄꯥꯏꯖꯔꯒ ꯆꯠꯄ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐꯝꯒꯤꯗꯃꯛꯇ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯒꯤ ꯀꯔꯤꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯃꯥꯗꯨꯒ ꯄꯨꯜꯂꯔꯒꯗꯤ ꯀꯩꯅꯣ ꯑꯣꯏꯅꯤ ꯃꯤꯅꯤꯁꯇꯔ ꯑꯩ ꯑꯥꯗ BJPꯒꯤ ꯃꯔꯝꯗ ꯉꯥꯡꯉꯨꯔꯒꯗꯤ ꯑꯥꯗꯒꯤ ꯀꯩꯅꯣ ꯇꯧꯔꯣꯏ ꯀꯥꯏꯅ ꯁꯤꯒꯨꯝꯕꯗ ꯀꯤꯕꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯑꯣꯅꯔ ꯄꯤꯕ ꯃꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯍꯦꯟꯅ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯕ ꯃꯌꯥꯡꯒꯤ ꯖꯥꯁꯤꯗ ꯍꯦꯟꯅ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯈꯣꯏꯗ ꯆꯦꯜꯂꯤꯁꯦ ꯃꯁꯤꯃ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟ ꯂꯥꯛꯄ ꯀꯥꯟꯗ ꯃꯁꯤꯃ ꯑꯣꯏꯕꯤꯔꯀꯥꯟꯗ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟ ꯂꯥꯛꯅꯕꯁꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯃꯊꯧ ꯇꯥꯔꯦꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯨꯝꯈꯤꯕ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯗꯨꯅꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯒꯅꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯀ꯭ꯂꯦꯝ ꯇꯧꯗ꯭ꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯃꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦ ꯍꯥꯏꯕ ꯀ꯭ꯂꯦꯝ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕ ꯂꯩꯔꯤꯕ ꯃꯣꯏ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯆꯤꯛ ꯂꯨꯝꯃꯒ ꯂꯩꯅꯩꯌꯦꯕ ꯑꯩꯉꯣꯟꯗ ꯃꯟꯇ꯭ꯔꯤ ꯄꯤꯔꯛꯅꯕ ꯑꯩ ꯇꯨꯃꯤꯟ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯔꯛꯅꯕ ꯑꯗꯨ ꯇꯧ ꯂꯩꯒꯦ ꯀꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯄꯣꯄꯨꯂꯔ ꯒꯔꯃꯦꯟꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯩꯈꯣꯏꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯔꯗꯤ ꯃꯈꯣꯏꯗ ꯍꯦꯛ ꯄꯨꯊꯣꯛ ꯂꯥꯎꯔꯤꯁꯤꯗꯤ ꯅꯈꯣꯏ ꯍꯤꯡꯀꯠꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯦꯕ ꯃꯈꯣꯏ ꯍꯤꯡꯀꯠꯅꯕ ꯃꯈꯣꯏ ꯄꯠꯊꯔꯨꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯝꯕꯤꯗꯨ ꯏꯁꯤꯡ ꯆꯥꯏꯅꯧ ꯍꯥꯏꯕꯅꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯃꯣꯏ ꯈꯔ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯝꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯏ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯈꯤꯇꯪ ꯐ꯭ꯔꯦꯛꯁꯟ ꯂꯩꯕ ꯃꯥꯜꯂꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯍꯌꯦꯡ ꯇꯣꯝꯕꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯥꯎꯕꯅ ꯌꯥꯗꯕ ꯆꯥꯎꯕꯗ ꯍꯥꯏꯔꯒꯅ ꯇꯣꯝꯕꯅ ꯌꯥꯗꯕꯒꯤ ꯈꯣꯡꯐꯝ ꯈꯔ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯣꯛꯄꯁꯨ ꯑꯗꯨꯝ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯔꯤꯑꯦꯂꯦꯛꯁꯟ ꯇꯧꯕꯒꯤ ꯈꯣꯡꯐꯝꯗꯒ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯅ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯂꯣꯏ ꯇꯣꯛꯈ꯭ꯔꯀꯥꯟꯗꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕꯁꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯤꯃ ꯍꯥꯟꯅ ꯊꯝꯕ ꯑꯃ ꯃꯁꯤ ꯊꯝꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯑꯦꯖ ꯑꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯃꯒꯤ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯒꯕꯔꯅꯔꯁꯤꯗ ꯃꯥꯅ ꯂꯩꯕ ꯉꯥꯏꯕꯅꯤꯅ ꯃꯥꯅ ꯑꯥꯗ ꯗꯥꯏꯔꯦꯛ ꯃꯥꯗꯤ ꯀꯩꯅꯣꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯦꯄꯣꯏꯟ ꯇꯧꯔꯛꯄꯅꯤꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯀꯥꯟꯗ ꯃꯥꯅ ꯄꯨꯈꯠꯄ ꯌꯥꯕ ꯃꯐꯝꯗ ꯄꯨꯈꯠꯍꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯍꯤꯡꯍꯜꯂꯀꯥꯟꯗ ꯑꯗꯨꯒ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯕ ꯑꯅꯤꯁꯨꯕꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯨꯝ ꯃꯁꯤ ꯄꯟꯗ ꯌꯥꯗꯔꯛꯇꯕꯅꯤꯀꯣ ꯁꯨꯁꯤ ꯑꯩꯈꯣꯏꯅ ꯑꯦꯚꯣꯀꯦꯠ ꯇꯧꯔꯁꯤ ꯍꯦꯛ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯅꯤ ꯁꯨꯗ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯁꯨꯗꯅꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤ ꯄꯥꯏꯕ ꯌꯥꯏ ꯁꯨꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯒꯔꯃꯦꯟꯒ ꯑꯩꯈꯣꯏꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯂꯩꯅꯔꯤꯅ ꯑꯗꯨꯅ ꯁꯤꯗ ꯄꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯐꯣꯔꯦꯟ ꯃꯦꯗ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯉꯁꯤ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧꯔꯤꯁꯦ ꯃꯁꯤꯃ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ
ꯂꯣꯏꯁꯟꯒꯗꯕꯅꯦꯕ ꯑꯗꯨ ꯅꯝꯕꯔ 2 ꯃꯈꯣꯏꯅ ꯁꯨ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯖꯦꯑꯥꯔꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯌꯨꯄꯤꯑꯦꯐꯀꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯇꯤ ꯒꯧꯇꯦ ꯒꯨꯏꯇꯦ ꯑꯗꯨ ꯀꯦꯅꯣꯒꯤ ꯑꯣꯏꯔꯤꯕ ꯄꯤ ꯑꯦꯁ ꯍꯥꯎꯀꯤꯞꯁꯦ ꯃꯈꯣꯏꯁꯤ ꯔꯤꯌꯦꯜ ꯃꯈꯣꯏꯗꯤ ꯑꯁꯦꯡꯕ ꯀꯩꯅꯣ ꯅꯠꯇꯦꯕ ꯃꯈꯣꯏꯁꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯅꯠꯇꯦꯕ ꯀꯩꯅꯣꯗ MP ꯑꯣꯏꯔꯨꯕ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨ ꯁꯩꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯕꯔꯃꯥꯗ ꯂꯥꯜꯍꯧꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯑꯅꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯔꯦ ꯂꯝꯕꯤ ꯖꯤꯔꯤ ꯂꯝꯕꯤ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯏꯚꯟ ꯎꯔꯈꯨꯜ ꯂꯝꯕꯤꯐꯥꯎꯗ ꯂꯩꯔꯤꯁꯤꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯣꯁꯟ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯍꯨꯔꯥꯟ ꯂꯩꯅꯥ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯈꯣꯏꯒꯤ ꯁꯨ ꯇꯧꯅꯔꯤꯅꯦ ꯑꯍꯥꯟꯕꯗ ꯀꯣꯟꯊꯪꯗ 2000 ꯀꯩꯅꯣꯗ 8 ꯈꯛꯇꯗꯅꯦꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀ ꯌꯥꯎꯔꯀꯥꯟꯗ ꯇꯧꯈ꯭ꯔꯤꯁꯦ ꯁꯤꯗ ꯑꯣꯏꯔꯤꯕ ꯐꯣꯔꯦꯅꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯂꯦꯟ ꯑꯃ ꯇꯥꯜꯂꯔꯤꯕ ꯀꯨꯀꯤ ꯖꯧ ꯂꯦꯟ ꯇꯥꯜꯂꯔꯤꯕ ꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ UPFꯀꯤ ꯀꯦꯅꯣꯒꯤ ꯂꯤꯗꯔꯁꯤꯡꯁꯦ ꯃꯁꯤꯗ ꯐꯥꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯅꯤꯁ ꯄꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯩꯅꯣꯁꯦ ꯑꯁꯤꯃ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯗꯅ ꯑꯩꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃ ꯏꯔꯥ ꯂꯥꯜꯂꯦ ꯍꯥꯏꯁꯦ ꯈꯨꯗꯛꯀꯤ ꯍꯦꯛꯇ ꯍꯧꯔꯒ ꯍꯦꯛꯇ ꯇꯧꯕꯁꯦ ꯃꯁꯤꯃ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯣꯖꯥ ꯖꯂꯥꯜꯅꯁꯨ ꯍꯥꯏꯔꯤ ꯀꯩꯅꯣꯝꯃ ꯂꯥꯎꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯂꯥꯎꯊꯣꯛꯁꯤꯒꯦ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯃꯁꯅꯦꯕ ꯍꯌꯦꯡ ꯑꯩ ꯃꯣꯏ ꯂꯥꯎꯊꯣꯛꯄꯅꯦ ꯑꯩꯒ ꯃꯣꯏ ꯌꯥꯅꯗꯦ ꯑꯩ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛꯇꯨ ꯀꯥꯏꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯦꯅꯤ ꯇꯧꯕ ꯀꯥꯟꯗ ꯃꯁꯤꯃ ꯍꯥꯟꯅ ꯁꯤꯃ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛ ꯗꯤꯁꯀꯁꯟꯗ ꯍꯥꯏꯖꯔꯤꯗ ꯖꯂꯥꯟ ꯁꯥ ꯑꯗꯨꯒꯤ ꯑꯣꯖꯥ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯖꯦꯟꯗꯥ ꯂꯩꯇꯦ ꯑꯣꯕꯖꯦꯛꯇꯤቭ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯨꯀꯤꯅ ꯆꯍꯤ 2 ꯂꯥꯟ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯒꯤ ꯂꯩꯇꯦꯕ ꯍꯌꯦꯡ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯗꯣꯔꯤꯁꯦꯅꯦ ꯃꯣꯏ ꯋꯥꯔꯤ ꯁꯥꯕꯒꯤ ꯑꯃꯁꯨ ꯃꯣꯏ ꯏꯟꯚꯥꯏꯠ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯇꯥꯔꯤꯛ 12 ꯉꯁꯤꯁꯤ ꯑꯗꯨ ꯌꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯨꯝ ꯇꯥꯕ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯔꯔꯣꯏ ꯍꯥꯏ ꯗ꯭ꯌꯨ ꯇꯨ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯇꯥꯅꯕ ꯇꯧꯕ ꯃꯈꯣꯏꯗꯅ ꯁꯨꯝ ꯀꯟꯈꯠꯄꯒꯤ ꯐꯤꯕꯝ ꯑꯃ ꯁꯨꯝ ꯎꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯕꯁꯤ ꯁꯥꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯂꯥꯔꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯥꯕ ꯁꯥꯗꯕꯗꯨꯗꯤ ꯃꯥꯏ ꯂꯨꯞꯇꯨꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯝ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯈꯕꯔꯗ ꯀꯩꯗ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗꯗꯤ ꯁꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨ ꯋꯥꯔꯤ ꯁꯥꯕꯁꯤꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯣꯏ ꯂꯨꯞ ꯁꯦꯁꯨ 3, 4, 5 ꯀꯧꯔꯛꯁꯅꯣꯕ ꯇꯧꯗꯣꯔꯤꯕ ꯋꯥꯔꯤ ꯁꯥꯗꯣꯏꯁꯤꯗꯤ ꯑꯣꯖꯥ ꯖꯂꯥꯟ ꯀꯀꯥ ꯁꯤꯗꯤ ꯑꯩꯒꯤ ꯁꯥꯗꯣꯔꯤꯕ ꯂꯨꯞꯁꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯁꯥꯗꯣꯔꯤꯁꯦ ꯁ꯭ꯇꯦꯠꯁꯤꯒꯤꯅꯦꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯁꯥꯒꯗꯣꯔꯤꯕꯅꯤꯅ ꯁ꯭ꯇꯦꯠꯁꯤꯗ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯂꯩꯒꯦ ꯀꯥꯏꯁꯦ ꯃꯁꯤꯡ ꯊꯤꯔꯀꯥꯟꯗ ꯁꯤꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯍꯥꯏꯒꯗ꯭ꯔꯥ